ISTV Pauming Tabi Besingutaram Nokcheri and the Pau. Manipur, the India Ahan Boyna Sports University, Linkanaba, Donor Minister Nathazar Pikre. India Myanmar Nongke, the Manipur Lamngak, Senaba Security Force later Bagumle, Howland Pai Kulda, Sambal Kajilakpa, Hangsam Kulda, Umang Koktuna Low Uslapada, Assam Rifles Natumini Yankuna Lady. Amade, Poiro Kongzil High School Nanupi Machagi Subrato, Mukherjee Football Tournament winner Roy Pau Sundarung Pizari. India ki sana khonabagi lamda powerhouse ni haina longna riba Manipurda India ki oina Ahanba Sports University linkatnaba donor minister BK Singna thajaba pikrai State BJP ki president TS Chawbana luchingba mihut kangbu amaga unabada thajaba si pirakibani Sports University asigi mathakta donor ki makhada paikhat payaba anubo project kaya su paikhatnaba yengsinningbagi apamba Minister na Phongdoraki Adumapu Mamangda non-lapsable central pool of resources amasung Northeast Council gi makhada sel thadakiba project singdi nauni yengsin khigani External Affairs ki State Minister gi phamsu puriba BK Singna Housing India amasung Myanmar leibak ani gi ngamkhai gi matangda che naba ama leiribasi yengsilagani hairi Amaromda delegation asina Road and Transport Minister Nitin Gadkari gasu unaduna Manipur gi housing oriba lambi thongi phibam gi matangda paudamki Imphal jiribam lambi asi akhanaba miteng thamduna semna honasi nongju pantha loiraga Manipur da laktuna lambi thongi phibam haktengnani yengningbagi apamba minister na phongdorakle hari Moreda India masung Myanmar ani ki taina bangam khaida matam sangna leirakli bache nabasi haujiksu lekhai tadri athuba matamda lekhai tagani haibagi thajaba leitri ngamkhai asida Manipur gi lam ngakpi shenbi naba India gi security force leitabuka chap manana hundoktuna thamli hiramsite report ma Moreregi Khanung Sublomda kilometer Marirom Chalagalaiba, Manipur gi Aulen Fai Kun Manungda, Myanmar gi Lanmising na Makoi gi Lamni Haina, Una Saman Khajinduna Thamlakiba, Sahi Amarom Faraklabasu, India gi Maiketegi, Myanmar gi Authority ga Wari Sanaduna Arepa Makhangdok naba Taksin bagi Wafum Leitre. Aulen Fai Kun gi Ningtho Lukolun Haukibna, Narang Maki Mayum the Pangtokiba Paungising Unabada, Magna, Myanmar gi Lanmising asi, Mamang the Kul Manakta Muktala Kidre, Haukiba Chegi, Jun Thada, More the Kariba border fencing gi Watok Lakpadagi. Myanmar gi Lanmisingna kunna si makoi gi lamni haiduna claim tawduna ugi sambal khajilakpani haiki adu ani lumani se akoi kano ADC na soina order na daba chinda musi jana hayo tare to musi ani se angal pro Amaromda Hausit Kunna Siki Mataida border pillar number Kungo Humdoi Anoba Manba Lepung Amagi Matunda Yungliba Si Hanadi Myanmar the kilometer Amarom Sangsilaga Yunglambani Haina Howland Fai Kun Gidding Tona Makata Ki. The Ariba pillar do the gear so to the three John say luckily pillar say Tori Tinagas Young Basita nearly 1 kilometer. Paumi Kambu Amana Kuki Student Organization Ge General Secretary Yauna Howland Fai Bongyang Amasung Hangsam Kunge Umang the Satkiba Kongsat Adubusin Kiba Information Center for Hills Areas Manipur Itamgi President N Rajendrona Pillar number Kunga Humdo Yungliba Mapamasi Aseng Masagi Mapam Nate Anoba Mapam Oigani Haiki High pillar si Sayi Amanigi Manung the same pillar ni have some Mexian Adamasi State government and central government must come together the Masik Labaks Loga soil test of Bidar Masik Labaks Seika Sure say I'm line a common on money. Amaronda Howland Fai Kundagi Mijoram Takibalambida kilometer Umrom Chalagalaiba Hangsam Kungi Umang Manunda meter Changarom Changsilaga Laupari Anirongi Chang Oigadama Park Charoba Mapamamada Myanmargi Newsina Lona Masinga Baba Mapung Faraba Kangra Amadi Tiknachingba Upambi Kaya Tatuna Umang Kotoga Pamlo Udamba Hakengana Tenaraki Mafam Maduda Low the Natana Maka Kiagi Mai Marung Karam Ki Mafam Maduda Low Udamba Musing Mi Lapagi Makol Tabadagi Ki Duna Chenaki Mafam Madu Hana Manipurgi Lamni Low Ubayaroi Uyan Tatpayaroi Haiduna Hangsam Kulgi Kunjasingna Myanmar gi Musingda warning Pikibali Haina Kunjamana Fongdorakli Mafam Madudagi Karachalaga Assam Rifles ki post Amasulai Adubu Makoina Asiguma Pibam Masida Karimata Haidra
tumina leisinba mali haina phongdoraki April May April May why the moina sikka the Zoom coalition toramba asli ama hat ma sai su bakoi ne ba ye sila hat ma chama sa sa moina India gi ngamkhai oidiba Manipur amasung Myanmar gi boundary da maikai kiyada Manipur gi lammang bagi phibam mayek seng na leiba asida icham gi president Rajendra na Manipur gi ngamkhai ngakpi senbina ba security force amata leitre boundary ngak na thamliba Assam rifles su makoi gi mathong natte matagum yengduna leire Manipur gi chingi district sing da sarkar gi legak yobang amdre sumna tamgi tapaki district mari khakta da makoi gi sasan tawbagum tawri Manipur gi boundary ngak ba state security forcing deploy tawba mathong tare tampakta VIP amasung VIP sabasing ngak senabagi damak thamliba state force ra haina isam gi president Rajendra na hangki ngasi akhoi sidai thengna je holen phai leram draba gohujang leram dra di akhoi gi fencing tawkhibda akhoi gi lamni akhoi gi lammang epse kana khamangangoni ngasi gi paliba state government na district mari khakta imphal khakta government amal leiri haibagi flag tawrga building thariba khadu sakho thorang yeng chalaga gi sasil tawri habdi akhoi madudi yamna ikai jai asukwana akhoi gi boundary naga leiba kuki sinau sing sigi Brahmis army na ngasai akhoi samud ure ngai pa ga le hurido sidai yamna kina madu sona leise akhoi gi boundary dum akhoi ngasi face horiba sidai india na akhoi gi Manipur gi ema leiba IB leiba commando chau sa gi leiri mayam se imphal le ke ina ibi kai ra dadi sidai battalion amani hangbire akhoi gi boundary ngai be akhoi gi indigenous be akhoi gi people akhoi gi sinau sing sing ngapi ga thara naru gi mahutta ada microphone de TV de law na akhoi adu tore akhoi secretary loi dore building loi dore dam loi dore na ningsat law ga leire adu gi mahutta taseng akhoi gi rei pa inam nam sin nung CV ba tar ga di politics of akhoi gi ranti to gi minister MLA sing na nung CV ba tar ga hai ba jaga sta kai tor ge kamai na hin ge habse koi na khoi se kana ngai ge habse masi amuk tang tin yo thara khande bire di Nakoina, I had a law with door. Karakatang or so, Quiggy Manunda and the Legal Possession, Quiggy, walk a look down your getting a Manipuri integrity sooner as I must see. Okay, get in a Kaladu. Nakoina Toriba, more than a power. I don't give him the double element to Manipuri integrity, the sound of singer, but I tell you, Pilot. Moy sakta manghandana cosmopolitan atmosphere moina adumak lengdana lehanaba desamna phongdok liba wapamadu Cookie Students Organization na thagatpam thoi haina desamna phongdokri kaso na Manipur gi puari bu political agenda ga loina na lana wan thok piroidabani hari aine yadaba mongda Manipur da migrant kaya hokiba chahi kharada changslak liba sida desamna hakchin na lawi issue asi case ona yaning de haibasi angakpa mani lising amaga tamapal yankhai mathoi gi matungda Manipur da ain kaina changslakiba immigrants singi mayokta desamna lepli haina desam gi publicity and propaganda gi secretary Premchand Tongbram na thadorpa charolas na khanglakli Indira Gandhi Tribal University ki mahiroi luka University asigi authority ke yana ki wafam sing thabak to onthok de haina mahiroi singna chingmairong dalaiba Indira Gandhi National Tribal University ki director ki ka amasung administration ki computer yauna polam kaya amangata thonkhre University asigi Dean of Social Science Tripathi amasung Vice Chancellor TV Katiman gi mitam mai thakre Khongjang asigi mari leinana University asigi mahiroi singi mihut Manglian Gangtena Jali Bajun Thagitang Ahumda University asigi mihut singa mahiroi singa yanakiba wapam singi matangda tang taraga mathoida amuhana wari sanakhi Thasigi kun phawgi manungda thabak to onthok pahaina wapam kaya yanakhrabasu hauji phawba thausadana leithokle mahiroi singna taliba dabi sing manungda departmental fellowship piba masung mari suba semester gi marksheet pithoktana leibasi pithok pahaibana chingba wapamda yanakibani Yanakiba wapam sing thabak to onthok tabana maram oiduna mahiroi kaya makhatana mahi tamthana bakona bada khudong chadaba mayuknare man makhatara duna thasigi tang kungamari natraga kungamanga da pangthokadoriba PhD entrance test ta karigumba khudong chadaba thoraklabadi madugi daita University asigi BC na pugadabani Yanakiba wapam sing thabak to onthok triba phawba University asi so londuna thamgani haike We asked departmental fellowship has to be released, but they failed to release it on time. They failed to give amicable solutions. In these connections, all the tribals apex bodies are requested to cooperate with us in these agitations. And also applicants of all the students of the into RCM.
National Food Security ki makada chathok leiba phaucheng puthokna ba madi lo singu bagi lamda siznana ba khushu khulai sing khurai kendra ki manungda leiba lomi singda kendra se ki MLA Dr. NG Bijoy ne yanthokre khurai chingangbam lekai da leiba MLA gi yumda pangthoki ba thormasida Agriculture ki Director S Gunija Deputy Director Soil Chemist PH Rajendra Saryaki Dr. NG Bijoy na lopam kaya mangsilakpa thengnana ba land use policy mapung phana chana hanbagi tangai fadabalai jinjak ta mipal tangdaba matamda aikhoi chawkhat lamjel da mang thana changsin bangamgani phongthokhi wakhal kaya se sin nabiraga koi kendra ju gare amna photo bidana nasi food security hai ekama nasi pass to bole madu ye to July khadagi chana nawani I go to the Manipur soup, I go Potoxi Hengaraga, I go contribution, Niti Jana, Togo Namana, Honamidasi. Eastern to Fiderna Konba, Kesampat Powerhouse Tagi Tera Bazar Pauba Amasung 11 KB Number 1 Nakonba Kagempali Tagi Kesampat Powerhouse Paubuna Konba Mapam Singda Unscheduled Lot Setting Leragani Haina Manipur State Power Distribution Company Limited Ke Deputy General Manager T Ibo Chobuna Thadok Pacherol Amanakhan Lagli Makatana Cherol Asna ADPRP Gi Thabak Singi Manung Chanba HD cable semjinba GO panba 11 kV HD underground cable singi testing amasung commission na chingbas thabak sing mapung phana chathanabagi damakta unscheduled load shedding asi leigadabani khudong chataba sigidamak waro bidana ba consumer singda khangalakli telkangna sandokpa laina singi matangda paumi singi oiba advocacy mifam ama ningthem pukri mapal dalaiba Manipur Voluntary Health Association ge conference hall da pangthokre Manipur State Vector-borne Disease Control Society na Manipur Voluntary Health Association ka khusam pangthokiba thoram asigi hodokpada State Malaria Officer Dr. Jamkhoka amasung State Vector-borne Disease Control Society ge consultant W Shu Sarugyaki Dr. Jamkhoka na National Program Amoina Pakatliba Thabak Thoram Sing asi Miam de Yohunduna Mai Pak na Bukhonabada Media ki Achoba Thodang lei Manipur gi Kachingkoya Sin Bathungna Miam bu Bhap Tahanbada Media na constructive oiba thodang lohaningi haiki technical session da State Entomologist Y Krishna Masung State Biologist T Kaminina resource person oina vector-borne disease daging akthokna ba Pakatliba sigi pandam thamki resource person anina Manipur da malaria ki case asi haukiba chahi ani ahum asida masing hantarkli chahi asigi me fawda supna ki case kungama thoi khak phangli masi mapung oina chada yankhai humdoi hanthare malaria yamna legan ba chingi mafam kharada case amani leibasi mahusani masida thoina mi paningai leite hana sunglai leramdaba mafam singda anauba case lak pathoklabadi madu epidemic ni haina logani Bisnupur district asi malaria case amata leitaba mafam ni haina lauthokna ba thorang tawi hari Kurai lamlong dagi haikuru makong phawpagi lambi sembi dabagi mayukta kurai nandai bam lekai community hall da lamdam adongi miyamna wakan mifam chathakre Women's Development Committee kurai puthi balekai and nandai bam lekai ki nupi singna saruk yaduna chathakiba wakan mifam aduda sarkar na athuba matamda lambi si sembiyo haiba wahai sing placard sing de iki saruk yakibi committee ki vice president Muktarani na lambi asi matam kaya ki mamang dagi sembina ba sarkar da tayara khana haijakrabasu tabidana lakibani lambi sing matangda atamnana mioi amabu phanana ba hairibo wapamasi yabangamloi phaba tarabadi mayam punna phabiyo haiki lekai nupi mayam tholaga thugai bo yanghai bo karibo tawre masida development committee nupi marupchina loina phabiyu phabi daba yadi haidana machi ko dhana phanjabani maroi badi sarkar da koina pin tawjani badi athuma tamda lambi je sembi ba sini ko ni pamjari Chadkiba tang taragani palda Imphal West District Police Commando na phare hairiba Arai Sampar alias Rengso mai chahiang khayataret apok par Rengpu Sampar Langul Tarung Laishram Asok alias Iso chahiang khay apok palai khidraba ibo pisak hauba marag irom lekai Wangkem Manglem alias Amujau chahiang khay manga apok pa W Sangai Kawal Lamdai Bong Wangkem ibungo chahini phumdoi apok palai khidraba W Modhu Kawal Lamdai Bong amade Wangkem Roman alias Bulshan chahi nipu apokpa W Chauba Nagamapal Singjubung Leirak tagi
fare hariba mioi mangasi RPF amasung masigi lanmi sanglo PLA ga karing bahiram amata da mari leina de makoi manga micham ngaktani thawong asi mioi bagi hakpu chawna singna bamade khongau nei haibagi khudam ni haina RPF ke Department of Publicity ke chief Bankimna thadorpa cherol mana khanglakli Sanjan Thongge diversion thong ama sana bathabak paikhat pahururaba yaicham pat ki mamang thangbada thong sana bagi foundation oinana balaiba kothokraba mafam sing ising thumjinduna leire diversion thong sana bagi thabak su lepkhre amaromda thumbuthong anau bagi nagyata returning wall chanba yauna lambi sem bagi thabak chathakibasna manak nakpada laiba mioi kaya khudong chadaba kaya mayoknare lambi asida yamna toina traffic jam thopoloina na lambi asigi nagyata leiriba mioi sing nungsa saba matamda uful kahen hobadagi imungda phawba leibe yanadre hari Bhivam sida sarkar gi mari leinaba singna akaknaba miteng changhanning haina lamdam adongi miyamna sarkar gi pungning chingslakli Sanliba lamin sigi diversion ama aku matam sahaw pam itu je leiba bhivam sida abagi what sai ani dai lai wa khai hun dagi ama laksale kun ma gi lai ko ba Mabli ron dai ama laksale adu la apun ma ma sa ta gi ja ko ga sim ta ko ki in chani ko ban badi le ba badi ta na thi ji ba badi pu tho ka di khang ge government sai ko ko ni Sanjan Thonggi anauba thong sabana maramoiduna miyamna chathok jasinda khudong chadaba mamayok naribasi yenglaga sarkarna mabali manakta diversion thong ama sagani hairiba mafam asi mongba hanba umanglen gi mafam kari susokte maramasina masida ayat apan pibiganu haina friends ki office ta pangthokpa pawi mifam amada Ashok Kumar na phongdorakli mana makha taraduna mioi kharana thong asi sabada umang su I haiduna athingba piribasi aranbani thong saphamda herikon friends Nupi Samas amasung sanamahi lining call sanglen gi akhang ahi sing yauni yengslubada umang asida sokte haiba khangre maramaduna thong asi athuba matamda sabalosinduna miyam gi khudong chatabasi kohanbiyo hari aduga thong sabagi matang diti sarkar na paikhali se akoi gi laifam ji chokdamina akoi madai da yadaba khotba mo leite mari masina kanaba yam piba khotpa sanjen thongi awaba tagadose hoji taadna bayam lan ma khotpada yam kanna diversion bridge ma sabiyo na kanna praja myam na lawise mase anum sarkar na ato tamna fulpen tawbiu Manipur Police ki PRO na thokiba cherol mada pausi singde yaukhiba Thobal District Police Commando Unit ki team amana salungpham Kangthok Chau Mayai Lekai da thiba humbagi thabak chathabada Chinese hand grenade amasung lethot shell aniga konana fare hariba phumlo mamang lekai dagi langpok lakpam Dhananjoy chahini phugamapal apopolai khidraba Damu Singh amade salungpham Kangthok Chau Mayai Lekai dagi sapam Gunamani alias Guna chahi kunthraga manga apopolai khidraba angau hariba mio se pripak amasung masigi lanmi sanglo Red Army ga karigumba hiram amata da mari leina de haina aina thingkraba pripak ke Department of Publicity and Propaganda gi Publicity Officer Kanba Maitena Thadrokpa Cherol amana khanglakli Manipur gi ahan boina Mr. India gi title fangkraba Naurem Thong Laishram Lek tagi Mr. Maipakta Janims gi Director Professor M. Shyamona Lupali Singh taramanga hena piba hearing at jura ani khudol tamkre ngasi Director gi Office Chamber da pangthokpa thoramadu da Janims gi Deputy Director K. Bono Medical Superintendent W. Kopi Mohan amadi Assistant Professor Dr. Y. Tombasu Sorgyaki Tharonga mari leinana Director na phongthokibada Mr. Maipak na narakpa matamda achangba senpham sing Jawaharlal Nehru Institute of Medical Science Janims na lemna laingani mahakna director oibagi matam loikhrabasu Mr. Maipak lemna laingna bagi thabakti atopa director amanasu adumak makha chathagani Mr. Maipak asi chahi marirom na tadana awaba kaya mayokna duna laklaba matungda Janims ki ENT ki Dr. Y Tombana layengki layeng badagi firam phagalakpaga loina na hearing at ama siznarabadi ningthina taba ngamgani haiba Dr. na khangalakpadagi hearing at asti mahakna khudol tawbani haiki Babu ki doctor ne the special case hoina any treatment any investigation shayda Janims la hoga atai de makata ba ni director la so hajege aina leni free no going out jani Mr. Maipakna mahakna matam sangna tabangam dana lakpadu Janims na hona bibadagi mapung phana na tabangam bada nungaiba phongdokpaga loinana Janims ki director na hearing at PB bagi damakta tharatpa wafam phongdokhi yamrda ina na pagisi
Somebody manga bisega. Selaga. Ada bisa chone. Aduga. Ngai na de di ai na kum ju pra ju. Ha de he ta. Wangjing Tentha Kendra gi April thagi chengi kota chingthokpa yade haibagi matangda Kendra stiki nominee amadi FCS ke agent singna sangai progda leiba FCI gi godown thingjilure yanaba purakpadagi matungda cheng chingthokre Kendra stiki phangpham thokpa cheng sing deposit tawduna permit piraba matungda Thobal district ki consumer affairs food and public distribution ge district supply ga yanadaba leibadagi nahan makai chingthokdana leibani haina Kendra stiki nominee amana phongdorkli Hoje a coisa para dizer a coisa matam sansa na praza sigda yon gode ba ching singa do koi agency ke khutang da matam sansa yon diba koi para dizer pose ado naung ki percentage hai bu praza ilai go praza jing ke hon gode ba ado ba poroi bani na ai koi madu su koi takti ganu hai ba pot Imphal is to see the blocky video charts SDC amada video kairau bitrana sinaram babu yaning da phongdok tunanga si Imphal is to see the block panchayat parisad ki members singna SDO kairau bitra gi office solon chinduna khongjang changsin krai panchayat parisad ki wangang loi Imrana rural development and panchayati raj ki video su oribi bandana na suti lekhiba matamda junior video da charge sinabagi mota revenue department ki SDC amada video gi charge sinabasi chumde asiguma thabagasi khudak ta handokadabani Rural Development के knowledge लेतबा officer अमदा charge सिनबसना Rural Development की थबक थरम सिंह थिंथा हन्नबा मरम ओइगनी video की थबक असि MCS तगी तादबा officer अमदा नाखै सेंगना सिनद्रिबा फावबा खोंजंग चंगसिनगनी Manipur government su Imphal East to CD block की video अथुबा मतमदा थंबियो हारि amomam thambiduna khoigi thabak sing tawriba khoigi department asigi thabak khuding makta pung phana tobungam na boida makta government da masigi education oina tobina boida makta khoi na ngasi dagi hauna khoigi block office po Imphal East to CD block ke office sing khoi ngasi dagi khoi pradhan me amna solon silani haina ware lawre aduna hoji khudak dagi khoi solon silani Ikaudagi Supermena Fawagi kilometer taramanga sangbalambi si black topping tauna bagi thabak paikhatpada UZ kangbu kharana ngahak leitana apane piragliba si thingduna lambi si ningthina semna na bahonabada KRA na angam mateng pangani haina lup asigi publicity secretary T Simtena paumi singa unabada phongtokre miyam na harapagi matungina thabak asi paikhatpani haukiba jun ki tang taragatare ki numidangda lambi si sem liba lever amadi contractor sing phanana ba changsilak le haiba pau tabadagi Makoi ki Kader Singh thadokna operation chathaki kunnadugi mataida mioi amana mobile phone da wari sanaba ubadagi Makoi ki Kader Singh na lep naba khangan bada mafam khangdana lot khibadagi Kader Singh na thibahumba ki thabak chathabada nomai kapada nupi masokhi nupi edu hospital da pukhatuna laikannaduna maduda changba senpham sing lup asina puthokli soklaba nupi adugi imung manunga lup asigi ahal singa kuki customary ki matungina yasnaba purakre Ken F na KRA bu hunduna ngangba si achumanate soi khibadu gi damaktadi nungai taba poi KRA na thabak paikhatpada athingba pirakpa sing chapchana thengna kani haiki Manipur sarkar ki Park amasung Century Division na sinduna kaibolam jaw ma de masigi akoibada leiba South Jack Singh ngak senabagi matangda nomigi oiba takpi tambibagi thoram ama kaibolam jaw da pangthokre thoram asida SP Bishnupur and Hirojit Deputy Conservator of Forest L Joy Kumar amasung IUCN की member Dr. T.S. Samungok Susaruyaki L. Joy Kumar na Forest amasung Police Department ani chungsinaduna lamlaki sa uchek punnangak minnabagi tangai fadabalai haiki SP Bishnupur Hirojit na police ki su lamlaki sa uchek kanbada chawba thodang lobagaloina na sa uchek sing kannab khonabada puning thogat kani haiki CPI National Council gi numit humni chathagadaba mifam New Delhi da ngarang hokre National Executive Member Dr. Moirang Them Narana chair logduna pangthokiba mifam asida India pumbadagi Executive Member jamaga kunmanga na saryaki mifam asina Modi Sarkar na train gi bhara chada taramari hengat khibabu kanayani ga phongtokhi miyam gi mayukta lebe thoksilasi khudakta sarkar na handokadabani thawong asigi mayukta khongjang changsingani hari European Manipuri Association की चाही की social gathering अमसुंग convention UK की Marston दा थासी की तरह मंगादा पंग लोशन करे नुमित निनी की मिफम सिदा यूरोप की तोंगान बमफम सिंदा कुंदारी ब मणिपुरी के आना सरुया की नाट के व्यवहार कुमई साना खोनब के आपंग थोपगी मथक्ता मणिपुर की खुनाय मदे सेल थुंगी पिबन फगत हनबगी मतंग दसु खनकी
Thobal District Hospital dang asidagi blood bank transfusion unit ama DC Tiranjin hangdokre blood unit chamaga kunchan gadaba blood bank asigi hangdokpagi thormasida Max ki director Dr. Sailesh Kumar Chawasia Susargyaki unit asi hangdokibagaloina na District Health Society Thobal amasung Jennings ki blood bank unit ka khusamnaduna EP bagi camp amasu pangthoke camp asida Sam Rifles Thobal Police amasung Lanai mioi punna mioi humpu humdoina EP ki Singzamai 2 Lilong United Club Organization ki tare lak suba Educational Meritorious Award yanthokpagi thoram organization asigi Haijingang da leiba office ta pangthokre thoram asida amuko gi president Dr. Y Mani Khuman organization ki president S Rameshwar Susaryaki Singzamai dagi Lilong phabugi manung da leiba board amadi council na loba parikya da position lawrakraba amadi mark wang na phanglakpa mahiroi taragani thoida manamathum piduna puning thogatki Amuko gi president Dr. Y Manina tungi mirol wariba mahiroi singna haujiktagi hauna afabami oinana bahonaba mathautai haiki Manipur Development Society ki senthang makhada Haureibi awang lekai da nauna saba community hall Langthabal Kendra ki MLA Karam Shyamna sangatuna miyam da khushnakre Haureibi Northern Star Club Haureibi awang lekai na sinduna pangthokiba thormatu da ward number 1 ki councillor SH Nandakumar Electricity Department ki SC NG Birjit amadi atai miyoi kyana sarugyaki Handak Irabot High School ki mahiroi manga Manipuri subject ta mark amata phanglamdagi matangda Desam ki office ta paugi miphamam pangthokre mifham adu school asigi center takiba Battle High School ki principal T Somorjitna thodosi matangda haukiba tang tara ka director committee ki oiba mifham ama phamlaba matungda thodok asida Chennai hairiba SI Thangjam Joy Kumar ga kupnawari sanarba matungda thodok adu mahak masana thuan ki bani haiba maral yajakre Joy Kumar na mahak masana chalaiba boarding the labor mahiroi singna parikha pass tawa madi boarding the laitaba mahiroi singna fail oinana basin kibani haina mahak masana committee da thamki committee na munna khanarba matungda angang sing adugi tungi khalaga complementary examination thanana ba mari leina ba authority da hairagani haiba wafam sing thamki Desam gi general secretary अखोई बोर्ड की साइड की जो अखोई प्राइवेट सेक्टर खुद मकते एसओ मम थारे अदो मतम तो मोइजु गदौ लेगे हाबो क्वेश्चन दुने देसाब की साइड हंजनी जानुना मदुदा अखोई की मतौ पुनिंग चंगदबा अदुगुंबा अखोई नुमितुगी बोर्ड की एसओ इन थारिबा अदुगुंबा अखोई की अथॉरिटी आइतारे हाइबो जो अखोई की बोर्ड की अथॉरिटी ना माई मतकता इन्वेस्टिगेशन हम चथबिरगा मराल के मतुंगिना चपचाबा एक्शन लोकन नबा हाइदना देसाब की साइड की पतुम तंगा अपील तोसे सरकार ना संजन थोंगी डाइवर्सन ब्रिज अमा महाबली दा सागनी हारी बसी मैते की ख्वाइदगी मरोइबा मोंगबान बहिदेन मफमनी हाइना रिफॉर्मर्स स्टूडेंट्स फ्रंट की चेरोल अमाना फोंदोगली मफम असिदा थोंग सारगा मियामना करम लंबीदगी लाकलगा लानगनी थवोंग असि वखल वाट पातुंगी खंदबा मसागी खुदोंग चाबा खक्ते येंगबा PWD की करम इंजीनियर ना सर्वे तौरगा थोंग साननबा मफम लेपखिबनो हंगली संजन थोंग साद्रिंगेदा हौजिक मियामना चत्तबा यादबगी चटनरिबा लंबी सिंगी फिवम फगथन बयाई लोइनाना संजन थोंगी डाइवर्सन अमा सारम बयाई साबा होरम लगा लेप खब थोंग असि संजन थोंगी डाइवर्सन नते थुंबु थोंगी डाइवर्सन ने RSF संजन थोंग ब्रिज डाइवर्सन डिमांड कमिटी अमदे मियामना पांबदे संजन थोंगदगी पंगलाप लापतना थोंग साबनी हिरमसिग मरी लेनाना मणिपुर की गवर्नर ना मियंग चंगबिबगा लोइनाना संजन थोंगदगी पंगलाप लापतना मफम चाबा येंगलगा थोंग अमा अथुबा मतमदा साबियो हारि हौजिक सानम की पाव Nasigi sanabgi pauda National Games the gold medal fanglak sing thabak pinana bangasi phamke cabinet mi phamna ware laukhre hari mapalamda sanari state asigi sanaro singsu Manipur da chana bathabak piduna state asigi oina sana na basu ware laukhe amaromda assembly ki nongju mi pham July amadagi hauna na basu ware laukhe
Sahi tara tren makha ki nupi macha ki district level Subrato Mukherjee football tournament ki winner Poiro Khongjin High School na oikhre. Kuman lampa ke artificial turf ground da team taruk na saru yaduna chathari pa sahi tara mari makha ki nupa macha ki amade sahi tara tren makha ki nupa macha amade nupi macha ki Imphal East district Subrato Mukherjee football tournament ki ngasi sana ki nupi macha ki final da Poiro Khongjin High School na KB High School bu goal mari sino da mathiba piduna winner oikhibani. Poiro Khongjin ki goal singadu Sultana na goal ani Margaret amadi Kasminna goal amamam chankhe. Chathariba tournament asigi chahi tara tret makha ki nupa macha ki ahanba semi final da Afros A Higher Secondary School na Assam Rifles Public School bu goal Nepal amadi Anishba semi final match ki sanaki bada Prime Rose English School na KB High School bu goal Nepal amada maithiba piduna final chankre. Hayang tilpungani tabada aroiba match sanargani. Sahi tara mari makha ki nupa macha ki ahanba semi final match ta Development High School Posangbamna Stern Ideal High School bu goal mari shinoda amadi Anishba semi final match ki sanaki bada Lamlai High School na North Eastern English School Khabesoi bu goal ahum amada maithiba piduna final chankre. Hayeng tilpungum tabada final sanragani. Mamang thagi tang kunga mapandagi thasi tang ama phawba Maharashtra gi Nasik ta pangthokiba manga suba Senior National Indoor Hockey Championship ta Manipur gi nupa gi team na ahum suba madi nupi gi team na manga suba tarakle. Championship ta saruk yaruba sanari sing okpa gi thoram wangkhai ayang pali da leiba L movie gi yumda pangthoklagani hari. Nambul Blank Cultural Association Tagil Khongban Maning Lekai na sinduna Association asigi ground da chathariba ahanba NBCA Cup ki aroiba match hayeng nungtil punghum tabada PFA Pharmacist Football Association amadi Young Physic Lalambung ahanba NBCA Cup ki final da thengnaragani. Thasigi tang kunga tarupagi kunga mapal fawba Madhya Pradesh ki Indore ke Nehru Park Swimming Pool da pangthokadaba kuntraga mathoi suba Sub Junior National Aquatic Championship ta saruk yanaba Manipur ki swimmer Hiren Sagol Sam saruk yagani hari. Asian silver medalist L Doishrina bench press ta another record thamkhre. Tamil Nadu ki Coimbatore da thasigi tang anida ki taruk phawba pangthokiba National Sub Junior Powerlifting Championship Manipur ki L Doishrina kg humphugani thoi kanglup ta another record thamkhibani. Mag ELBB TC ki sanaroini championship aduda Manipur na puna medal ahum lokhi. Hauzik ngasi nomagi oiba inga sagi pau ICR lampel pata ki phangba pau gi matung ina ngasi gi khwaidagi sabagi chang degree Celsius kun ga manga 10.8 khwaidagi ingba degree Celsius kun ga ni thoi 10.8 nuksita yaw ising man gi chang ayukta chada mari putaruk nungthilda na chada mari putra taret nongju gi chang mapal 10.9 mm ni Hauzi Maroi Pau Amona Manipur de India ki ahan boy na sports university ni khatna na ba donor minister na thajaba pikre India Myanmar ngamkhai da Manipur gi lam ngak sena ba security force lai tabagum le Howland Thai khul da sambal khajlakpa hangcham khul da umang poktupna lo usilakpada Assam Rifles na tumina yenguna leire amade Poiro Khongjin High School da nupi bachagi Subrato Mukherjee football tournament ki winner oikhai ISTV na pizat pau mata daro jare neng tabi besungom kana kramjare